ꯇꯥꯝꯖꯔꯤ ISTV ꯒꯤ ꯄꯥꯎꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞ 60 ꯔꯣꯝ ꯂꯩꯗꯨꯅ ꯏꯝꯐꯥꯜ ꯁꯤꯇꯤ ꯌꯥꯎꯅ ꯑꯇꯩ ꯇꯥꯎꯟꯁꯤꯡꯗ ꯃꯩ ꯊꯥꯅꯕ ꯁꯔꯀꯥꯔꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ Opposition luchingba laittabadagi Information Commission gi Commissioner gi fam happa ngamdabani haina Chief Minister Okram Ibobina National Press Day gi thorumda haikre amade jingi lamda laiba miyoi singna traditional amade customary law da hena thajaduna established law sing thawoidrabadi chawkhatba watkani haina Deputy Chief Minister Kaikangamna phongdokre pau sandong pijari Chief Minister Okram Ibobina ngasi Sangai Festival ga mari lainana semgat sagalibba sing koina chatuna yengsinkhre Street lamp 60 rom laiduna Impal City yauna atai town singda mai thananaba sarkarna honari hairi hiram sida report ma Lakliba November gi tang kungama thoidigi numit tarani chumna sathagadoriba Sangai Tourism Festival gi semba sagaliba mafam sing Chief Minister Okram Ibobina ngasi ayuk angan madagi hona koina chatuna yengsinkhre Kongsat aduda Works Minister Dr. Ratan Kumar, PIC Minister I. Hemochandra, Amadi, Industries Minister Govindas Konthongzam Yauna, Marilenaba Official Kiana Sarugaki. Pangthokadoriba Tourism Festival asi Mai Paktabayadi Haibagi Wakalon Galoinana, Chief Minister Okram Ibobina, Nasinungtil Amukhanna, Sangai Tourism Festival Pangthokadoriba Mafam Sing Amadi, Tourism Festival asigi Mapungwena Pangthokadoriba, Hapta Kangjibung Yauna, Lakataba, Lambi Semjiliba Mafam Sing, Koina Chatuni Yangsinki. Chief Minister na hatagi lambi semliba mafam sing yengsin ki mari lainaba singda athubu matamda lambi asi chapchana loisinaba khangan ki tungda hapta kangjibung amadi Baigachandra Open Year Theater da sengba sagaliba phibam sing yengsin ki mapungwaina Sangai Tourism Festival pangthokadoriba hapta kangjibung da tungkoina chatnaba yaba toilet ama thamnanaba ngasigi khongchadaduna khanaki haina ISTV News na phangba pawabana hairi Kongsat aduga mari lainana ISTV News khaktaga unabada ISTV News gi team na hangba matamda Manipur da hozik street lamp kya ngandana leiriba asigi matangda sarkar na kari thabak thoram lokhalabge haina hangba wahangi paukumda Chief Minister Okram Ibobina haikibada Imphal City yauna atai tongan ba town singda street lamp thanabagi damakta street lamp 60 lainanaba sarkar asina thabak lokhanaba yamna kana honari Imphal City ki oina ahanbo ina lisingamaga chamga laiduna hangduna lairiba mafam singda amadi hana yadaba mafam singda sinjinnaba sarkar asina thabak paikhanaba yamna kana honare Mapal Kangjibungda thaliba ka henanganba street lamp makhalama oiriba high marks lem asisu Imphal City ki tonga mafam tarada thanduna miyamna chathok chasin tawbuda khudong chananaba sarkar asina thabak yamna kana lokali haiki street lamp singse akoina sumaina Kogi Power Department ke haitar RADRP na Madugi Masjida Punna Galvanized Pole su yaure Mani Punna yaurga Manipuri town mayam Thobal district ki Kaksing de yauraga Mori su Kaisu Bishnupur district su Ningthopong Nambon Moirang si akhoi town se masi RADRP scheme ma layeba madugi mayam sing si prepaid meter palakadau kadau mayam si pole laigadaba khar laiba ada pole khar laigadaba laibis da akhoi street lamp si akhoi gi jiki consumer sing da tawgadaba si ga jiki street lamp da pan street lamp si laigadaba si masi ga khara design ju khenai na hanamati khar tawri Sigumba designs that Torga, upon Malayga, 30,000 Malayga. Other median label legacy, Masigi, Masing Patoga, 1,500 Kumalaga, the Ye, Ada, Papan Kanjung, the Laga height marks to Matusu Taram, the Holaga, Low Sea and Toga, do Torga, Hani, Arivasi, Razabun, Mamang, like so, replace ISTV News Gidama cameraman Imo Amadi Zain Sarma Galoinana Paudam Jariba Sunil Kumar ISTV News Imphal Directorate of Information and Public Relations Sindunangasi Manipur Press Club ta National Press Day ki thoram pangthokre thoramadu ta Chief Minister Okram Ibobi IPR ge Parliamentary Secretary K Meghachandra All Manipur Working Journalists Union ki President W Shamjai amade IPR ge Director W Rajena maroiba miyosing oina saruyaki
Thorong mari leinana handak chahi gi oina tongan be hiram da pau ibagi damak paumi nipal khangatuna journalist award piduna pungning thogatke makoi sing adudi best editor da tangkhulon da phongba ajat pauche gi editor hungyo ashiho huyan lan paugi senior reporter bijoy laishram Narol Thaudangi sub-editor Khetri Megajit, Sangai Express ki Paumi Sapam Aruna, Pongnapam Pauche ki sub-editor RK Manishna, Chronicle ki Longjam Erisrona, Huyalan Paugi Maisnam Karnajit, Amadi Pauche Asimaki Paumi Puyam Ramesone. Thorong mari leinana Chief Minister Okram Ibobina haikibada hauzik Information Commission gi Commissioner gi from hapangam dribasi opposition gi luching balai tabadagini miyam gi khalaga Commissioner asi hapayana na bokhonar gani haiki karigino huzik phawba masi fill up tawdana tawrib si karigino haidna akoi public interest litigation PIL tawdana high court tabhoba honorable high court na bhoba akoi the state government da matam ka aga masi fill up tawgadabani haidna akoi da khangal abni adana masi fill up tawdana masi proper function tahonna ba haibase akoi gi ganatantra chatpa leibak da nagarik singi amarom da harga hab matpa haigada kari haini masi akoi government da di masi akoi supam pamjadabani akoi hena transparent oiba hena kana tawda koi pamjabani adana masi akoi yaribam kai thuna akoi fill up tawna na ba tawjegi Mangna makataraduna democracy ki mari suba makhongni hainariba media si yamna manung mapal fauna mathau tawba changi samaj ama semdok na bhona bada media na lawriba thodang bu thagat pa phongdoke ahing nungthil khaidana miyam gi seba tawriba paumi singi damak mahak masa amade sarkar gi mai kaida gi pangba yaba mateng pangani haiki buda leiba praja singse akoi kudungmak se press ki importance se press na lawriba role ahing khangde nongyai khangde jungle khangde karigomba thodo watho ma thoe haiba tati akoi press ki sinau singsina siba na ba khangdana moina ras tawsalaga madugi thodo wathok to karmai taw thokhibno karigino kanana sumi karmai tawi haibse maybe final report kona lakpai on the spot yaribam khai asengba pause manipur gi praja singda highlight tawnanaba khanghananaba pamdaba thodo oirgana matungda thoktanaba haidna lawriba press ki sinau singna lawriba role si I really appreciate Thawamasi mari leinana parliamentary secretary Megha Chandrana media na lawriba thodang asi khumang chawkslagiba makhai leibak asi chawkhalakadawribani sarkar gi natraga lanai press singna thabak ningthina tawraba matamda samaj adu achumba maikaida lakpangamgani haiki Amjo ki President W. Samjaina National Press Day ki thorambo Chief Minister amade Parliamentary Secretary na sak khangbiduna saruk yaba amade paumi singi damak da thabak paikhat piriba kaya gi damak thagat pa phongtokhi thorom basi ko gi yam luba ako yam tarai da batu gum thorom amani haiduna Honorable Chief Minister gi Parliamentary Secretary gi thamoi da phogiduna Honorable Chief Minister samak saruk jaduna ko gi Nation Press Day mari lena ko gi nation ko gi Jenis Award ki thorom masiri jawbiduna mayam da inthuk pi basi ko gi press ko gi democracy chapale ba ka mata press ki logo role of the press ki thodang adu yam song ne kai kun utpi hai basi ko gi Honorable Chief Minister na asi utpi ri basi na logjai Manipur gi chingda leiriba miyoi singdagi tamda leiba miyoi singna ain gi maramda gyan leiba heli aduna chawkhatpadasu khenaba ugani chingni singna traditional amadi customary law da hena thajaduna established law sing thawoidaduna while chathabagi chatnabi amaleiri masina chawkhatpagi khongthang gi lamda thinthagani haina deputy chief minister gai khangamna phongtokrai ngasi mantri pukrida leiba high court manipur gi auditorium da pangthokpa high court bar association gi kungamanga suba foundation de gi thorum da mahak nawa phamasi phongtokibani thoramatu da PSED minister I Hemochandra MLA khara association asigi president senior advocate L Shyamkishore yauna justice kaya susar yake Association ki laikhidraba ukil kaya gi photo da miyamna ikai khumna butki loinana chief guest oikiba gaikhangamna association gi souvenir amasu release tawki wangang kiba singna bar association asina layakpadagi ainga mari lainaba thabak thorum kaya paikhatuna achumba phangan khre hairi deputy chief minister gaikhangamna makata na phongto kibada ain khangdabana miyoi kharana greater nagaland gi dabi tawri amaromda manipuri singna greater manipur gi dabi tawdribasi ain ne yaroi haiba khangbadagi ni haiki
matik sama nagrik ama oye hai kata ain di lamda law amadi legal gi knowledge se leita bada mi ado hingla basu mi oina leira basu mitang bada khong tek bada pangkhak ni hai da ba lunari akoi leba amagi citizen ama matik sama citizen ama oye hai ta ko punama ai hak adhikar khangbatai English singani taramanga ki March phabugi manungda Manipur ki health sector da town awan ba malaglagani haina health services Manipur ki director Okram Ibom Chana phongtokre loinana jingi mapam manga da telemedicine ki khudong chaba lehanna ba Delhi da ki expert team laktuna facility assessment ki thabak kana chathari November kun phabugi manungda report sembalotion gani hari hiram site report ma March sorry the financial year manungse sidai de khona achoba change ama mayam ji sub center bau yauna CAC PAC mayam ji delivery point loina walaga achoba akhoi ahomba si sen na tare health sector da masi Manipur go na khoi porpangam gani na khoi thajaba thame Lamphel da laiba Health Directorate Office da National Health Mission gi Director oibda natana Health Services Manipur gi Director oiriba Okram Ibom Saga Pamikraga unaba matamda wafam sing asi phongdoki bani Ibom Sana makata na phongdoki bada Hojik Manipur Sarkar gi makada lariba Health Department da ahong khara de lakle singi arapam mafam sing da laiba PAC kaya yauna atai center sing da ultrasound machine thamba Dr. Awat Pasing mention ba amadi Dr. Singh arapam mafam da chaning naba anoba system kaya faikatle Awat pa staff kaya suthari loinena 24/7 on ba center kaya su yaure haki singi lam sita yam thamna chalaga singi awaba prayasing sigi moina taseng na waba si kai no ha bisi mafam du chalaga feel tor kanda angonda akhoi itop top wa khal khra koi phaujari singi headquarter si de koi specialist en thoktana daga magi operation theater si chalai handana operation to ngamna ba FRU wa dana fast referral unit sing si thamna ba khoi gi plan di loina tawre specialist loina thare thabak hobo yaukre Hojik specialist kaya arapa mapam singda wali basigi awaba kongna ba telemedicine gi step asi lokat pani district mari gi mapam manga da national company ama oriba ILFS ki mioi sing laktuna assessment amadi field visit tawri masi November kun fabugi manungda loisin gani singi district mari gi mapam sing adudi Senapati district ki community health center Mau district hospital Ukrul District Hospital Tamenglong, Community Health Center Chapi Karong, Amadi More Sub District Hospital Chandil ne. Aikona masi punmaksing ngamna ba in multinational farm amada aikona pilot project wena masi akoi request onona ba akoi already survey hogre si lena si to abdi mana lena dum ulakwe ari si conditions le se akoi television da una doini aduga online conferencing adum ya doini sidida haiba doctor amada hangba yani angang ama sumai tawe pokda si mukhuchi tare sumai tawni natre nakhum tare adu ai ke do sige naga kai hida ka kuni magi porpa yanana ba natraga ai sumai taw kamdu haibin se instruction map selon pi ya doini Amarom da UNICEF amadi IIT Guwahati anina support togduna pediatric AIDS program gi damakta Surasampur amadi More da telemedicine gi khudong chawa fangna naba assessment hokre haina su ibom chana phongdoki masigi damak Jenims ta headquarter oigani achangba senpham sing program implementation plan da hapuna atubu matam da thabak hogani masi chahi amagi oina pilot project oina paikhatpani mai paklabadi makhata na atai mafam sing da su telemedicine gi khudong chawa lehengani masina health sector chauna ohong balakani habo wafam su oibom chana phongdoki hairiba jaga si lusilam tungda akoina proper formal kanoma koi approval ma governing body dege koi logini reporting ma'am si loraga feasibility report si loraga madu yorga implement toroga koina health mission da toroga koina approve toroga masi hawgudamni by next year April May do ai sidai da dum koi yana pandam thami ISTV pawgidamak and Ranjana Madi Naroibam Phillips Lamphel Court
Court Saki Pibinaba Latabadagi Maralay Kanglaba Mio Kaya Tadokibana, Miamgi Wayal Mob Justice to Anabagi Maroeba Maram Ohelihana, District and Session Just Manipur is Aribam Gunesorna Fondokre, UNACO Group Amasung District Legal Services Authority Infal Isna Sinduna, UNACO Gi Auditorium the Pangtokiba Mob Justice Ki Awareness Thoram da Wapamasi Fondokibani, Thoramasi the Chief Judicial Magistrate Infal East Enout Nesori, Prosecution Director NGTS Kumar, Impal East Ki Additional SP Jamen Amasung UNACO Group Ki Managing Director N Irabandasu Saryake. Gunesor na makatana miyam na maral laire haina chingnaba miyoi singi yummai thaba khuldagi tanthokpana chingba tawrabasu wayal sangda saki oibinabadi thorakte saki yaudana wayal sangda kanagumba amatabu chairak piba ngamde miyam na yariba makai matam chana saki pibiduna achumba wayal phangnaba honabana fai mob justice haibasidi achum aran thidaba wang pahongdaba wayal ni masi khwaidagi khudong thiningai ni haiki कोर्ट थादो इसे प्रजानदी सावबा कोर्ट का पुलिस का बात संग रगती बिहार पर खंगे रे देश में जब थादो खगड़ी है इसे सिल था के पूरी दिया और साथी मतिक चाना पंगतना आई नमा से तब्दीली को मंत्री है बता पूछ ले सिद्धगी ने पुलिस पर पुलिस का थाना का दिन पुन रगती लोए थादो खगड़ी है Ngasi nongyay matong pung ani khara helakpa matamda Kaksing Police Station gi manung chanba Kaksing Wari High School la pangthokpa isai gi thoram amada bofam phamlubi nupi ma isai yengba lakpa kar amana thombada laikanaba nangdana laikhidre bi nupi adudi Naurem Medha chahi nipugataru Mapureba Lakshmon Kawi mahak Kaksing Wari khulakpam laikai taxi parengdagini Amarom ngasi nungtil pung homlom tapa matamda lilong lamkhaida tata dipper amada gari macha tongduna lakpa mioi amana thengjin badagi aruba phibam da soktuna sija hospital da laikanari thaudosi da soklaba mioi adudi hairok tagi laishram sotin kumar chahi kungamathoi apokpa kalanjoy kawi hauji pawmerthana ten break matungda mukana taram nokchari makhataba pauda Manipur State Cooperative Union Impala Madi District Cooperative Office Bisnupur ga khusamnaduna humpuga mathoi suba All India Cooperative Chayol Thoram Bisnupur ge kiyamba sangren da pangthokre thoram asida Commerce and Industry Minister Govindas Konthokjam DC Bisnupur Bobby Waikom ICM ki Chairman L Tom Pishaksu Saryake Minister Govindas na government khaktana cooperative chawkhathan bangamloi mioi amatagi society leirabadi cooperative mai pak pangamloi aikoi khurimak na punna cooperative ihau kankhat naba changsinba matam oire phongthoki All Manipur Press Association ki chahi nipungomari suba foundation de ngasi Imphal gi Palace Compound leba Directorate of Art and Culture gi conference hall da pangthokre association asana sinduna pangthokba thoromasida hana director oiramba KH Lal Mohan Manipur Press Association ki president Moirangthem Joy Kumar advisor Kumar na marueba mir sing oina sarugyake M Joy Kumar na hauji paupa printing press singi lairi scope asi yamna pikli press kaya ama makhata na chathaba ngamdabadagi tokiba yaukre kaya masu blacklist tawbada yaukiduna thonglon duna lairi masida association asi mapangal kalhanbagi tangai fadaba yamna lai haike chief guest oikiba KH Lal Mohol na haikibada printing press ki miyoi singna amata oina punna thabak tawminaba tai haike Sangai Festival gi Paujel Puba Khongchat amangasi bullet rider singna ukhul gi damag Imphal thadokre ngasi Imphal Hotel dagi motorcycle rally adu tourism director Syamlal Pulniya na flag off tawki thasi tang kunga mathoi dagi haugadawriba Sangai Festival na lamdamasi da leijarakliba tongan ba kanglup singbu mapangal kanba masung apun bagi saktambo hena chesinaba rally asina Paujel pikadawri Panchayati Raj ke functionary singi oiba numit humne ki program amangasi Manipur Press Club ta pangthokre Central Board for Worker Education Ministry of Labour and Employment Government of India Regional Directorate Imphal na sinduna pangthokpa thoromaduda Central Board of Worker Education ki chairman K Lakshma Reddy Moirang DC Block ki BDO N Kunjo Manipur State Panchayat Parishad ki advisor Professor M Mahendra na marueba mayor sing oina sarugyake Professor Mahendra na Pradhan Singh na Panchayat ki oiba wakhal galoina na atai chawkhatpagi thabak kaya tawba changi thabak ama tawbada chawkhatpa purake hairabadi community participation changi phongthoki alo wakhal galoina na thabak tawba dilo pawis I don't say that you will forget your own background, your tradition and culture, because
Rural development has its own culture. Rural development is masaki sekejam culture ni. Madhu power. Adi matak to that. In addition to that, you have to give a modern touch. For example, livelihood. Chief Medical Officer S. Bimola Kumari na Bharat Sarkar gi meeting makada Swachh Bharat Mission gi manung chana school singda Bal Swachh Mission chathariba asi angang singna matau karam na luna na laigani haibadu khanghanabani haina ngarang Bharodan School da pangthokpa Bal Swachh Mission gi thoram da haikrai thoram atu da Assistant General Nodal Officer Pravin amadi school asi gi Principal K.S. Sunita Sosaryaki Lagliban November Taramapal Fawi Manunda Kuman Lampakta Laiba Interstate Bus Terminus Complex Mapung Panalotion Duna Kusinanaba Matam Pidrabadi Matangi Numitaki Interstate Bus Sing Jen Balep Lagan Haina All Manipur Interstate Bus Association Ki President Laitan Them Angona Fondorkli Tang Taramapal Fawi Manunda ISBT Loishnaba Matam Pidrabadi Sangai Festival su boycott Togani Housing Awang AOC da bus Kamli Basi Passenger Amasung Driver Sing da Kudong Chata Bakaya Mayong AOC Machinda Hangba MSRTC ki Lamda booking Pamliba Sing Su Ngayhak Laitana Khana Chaina Thokle Ngasi Maksu Impal Rajdhani ga Deccan Travels ki Kambuga Khanabada Sopan Thoknare Pibam Kayasi Lakpadagi Kongjangasi Tangsinaba Pirep Lobani Hari Si akwai na mo da tak na ba ba tang na re I ba I de adu hauji kan ta kana ba hauji phau da phang de aduna akwai ngasi dagina tang 18 phau da masigi tang asukta loi gani natraga asuk phau ba da loi ni loi je haidragadi akwai kano se sangai festival se akwai yauroi tang kundagi akwai interstate bus lep kani Sangai Festival ga Marilena na Transport Department na Festival manungda Impal East amadi Impal West ki mafam kaya da ferry bus service thamnabagi damak ngasi Transport Secretary M Lakshmi Kumar na luchingduna changeng tawkre Moirangkhom da leba MSRTC ki office dagi oikiba changeng asida Planning ki Deputy Director BK Sharma susarya ke Impal East ki oina lamlong Kaithel DC Impal East amadi Kongba Kaithel gi route ahum chengani Impal West ki manungda Game Village Malom Kaithel MU Gate Manipuri amadi Caesar Hospital yauna route mangada bus sing chengani mioi amatong badal patara logani angang singi lauroi haina Transport Secretary na phongtorkli security attractive है लगा कोई संगाइसो लेवल में तो कोई private body से न थोड़ी है था and certain terms and conditions which are very relaxed, which are very conducive, which are very attractive. Nongpok Laiho Chaukatlumna Commercial Industry Department ka khusumna duna numinini chathagadaba chinjak libagi seminar hauba marak Lorembam Lekai Community Hall da hokre haudopagi thorumda NSIC Impal gi Deputy Manager L Ibetombi FCI AG2 Oiramba and Dhiren Susaryaki Deputy Inspector of School Oiramba Kono Tongsing iba Guide to Good English Grammar Spoken and Written Kobalarik ama Chandelge Abung Nakhu Baptist Church da Phongkrai Thormasida Anal Naga Baptist Association ki Executive Secretary Reverend K Tangtu Anal Theology के एसोसिएशन के सेक्रेटरी बुनसुन सु सरुयाकी डॉक्टर कोइजम शांति बलाने इबा तल तरेट कोबा अंगांगी खोंजल कुमई लाइरिक असी चिरुलोल दा हंदोक्तुना फोंख्रे ऑल असेंबली लंबी दा लेबा मणिपुर हिंदी परिषद हॉल दा पांगथो के बथरमसिदा कल्चरल फोरम मणिपुर की प्रेसिडेंट एल इबोटोन लाइरिक अदुपु ट्रांसलेट तौखिबा अंगम जाक्तु चिरु सु सरुयाकी थरोंगी सरुका मोइना माखन मनी मोंगशाबना एडिटर ओइदना पुथोकपा रितु वॉल्यूम चामगा यांखै तरेट यांखै निपांसु फोंखे MU की मास कम्युनिकेशन डिपार्टमेंट रिसर्च स्कॉलर ओडिबी लोंगजम मीनाना लिटरेचर वीक स्पेशल रेफरेंस टू मणिपुरी लिटरेचर दा मास कम्युनिकेशन की थौदांग हाइबसिदा वांगांखे Innovative Youth Society na Boss Juice ka khusumna duna numit tarani chupna chathar ki bachinjak festival 5 international yai falam jinglob ground pisum ningom lekai da loisin kre loisin bagi thomda Manipur University ki assistant professor Dr. Chinglen Maisnam faculty ki managing director Khuraijam athau basu saruya ki best participation ki mana champak singju mathel puthok ki be top khongnang makhong makhalekai dage thaunauzam rita na takre
दिल्ली की प्रगति मैदान चथरीबा इंडियन इंटरनेशनल ट्रेड फेयर दा मणिपुर पेविलियन की इयोंग अमसुंग खुचाइब की पोथोक्सिंगना मियाम की पुंगनिंग चिंगसले फेयर असिदा मणिपुर की कोऑपरेटिव सोसाइटी अमसुंग तोंगान तोंगानबा लनाई मियोय कुनगतरेट ना सरुयारी मसिंग मथक्ता सेरिकल्चर डिपार्टमेंट मणिपुर डेवलपमेंट सोसाइटी अमसुंग मणिपुर हैंडलूम एंड हैंडीक्राफ्ट डेवलपमेंट कॉर्पोरेशन की पोथोक्सिंगसु उतले लागलिबा नवंबर कुनगमरी दा मणिपुर दे लाल चौक थिएटर दा पांगथोक्तुना लमदम असिगी नाट की जगोय नाट की फिजेट सिंह उत्पा फैशन शो पांगथोकदौरी थवम असिदा डिप्यूटी चीफ मिनिस्टर गैखांगम अमदी कमर्स एंड इंडस्ट्री की मिनिस्टर गोविंदास कोंथोकजमसु सरुयागनी हरी इम्फाल म्युनिसिपल कॉर्पोरेशन की एरिया दा दुकान फमलिबसिंगना रजिस्ट्रेशन तौननबा कॉर्पोरेशन असना खंगलगले नियम की मतुंगिना रजिस्ट्रेशन तौदबदी मतिक चाबा फाइन थियनबगा लोइनाना दुकान थोंग लोनसिनबगी थबक पाइखलगनी डस्टबिन थमदबा दुकान सिंगदगी आईएमसी ना फाइन लौबगी थबक सु चथरगनी हरी हजिक पाउगी मरथना तेन ब्रेक अमम ब्रेक की मतुंगदा अमुका नतराम नौचरी मखाताबा पाउदा ngasi की मणिपुर खुनाइदा नुपी सिंगी थौदांग अमसुंग मफम हाइबसिदा नोमगी ओबे सेमिनार मंगसी खुमन लंपा की यूथ कॉन्फ्रेंस हॉल दा पांगथोखरे इरेबाग इनात चनुरा लोइना सिनलोना सिनबा सेमिनार अदुदा लेमकोल की प्रेसिडेंट एमसी रीता इजल की प्रेसिडेंट इबेमल अमदे अतै ऑर्गेनाइजेशन सिंगी मियोय कयाना सरुयाखे सेमिनार अदुदा मणिपुर यूनिवर्सिटी के एंथ्रोपोलॉजी डिपार्टमेंट के प्रोफेसर एमसी अरुणा मॉडरेटर ओइखे थौंगी सरकमोइना इजल की प्रेसिडेंट टी इबेम चाना खुनाइदा नुपीना लौरिबा थौदांगी मतांगदा वाफम कया फोंदोखे लोइनाना नुपी सिंगना हायेंगिदमक करी थौदांग लौकनी हाइबदु थिदोक्तुना खंगमिन्ननबा सेमिनार असि पांगथोकपनि हाइखे लेमकोल की प्रेसिडेंट एमसी रीताना चौखट लमजेल असिगी मरक्ता मणिपुर खुनाइसिगी चटनबे सेनमिलोन अमदे अखोइगी लेंगाक्लोंदा मितोप मियान सिंगी चटनलोन चतसिंगना तपना तपना पाइसिनखिबना ngasiगी अखोइगी खुनाइदा अहोंबा कया लाक्ली हाइना नुंगनांगबा फोंदोखे तपना पाइसिनखिबना मरम ओरकांदा ngasiदी अखोइगी खुनाइ असिदा अहोंबा कया अमखंग लाइ मसिना मरम ओइदुना मालेमदा सयेन मिंसेन ओइरिबी खुनाइ वसिबु मसक ताकलिबी नुपी सिंगदा अचौबा साफु अमा पिरकपना मरम ओरगा ngasiदी अखोइगी नुपी सिंग असिगी मफम अमखक अखोइगी नुपी सिंग असिगी ngasiदी मौंग यम तादबा मौंग अमखकता अखोइगी नुपी सिंग असे तपना तपना लाइ हॉर्टिकल्चर डिपार्टमेंट पिरकपा मरुमरांग सिंह ऑल जिरीबाम यूनाइटेड क्लब एसोसिएशन जिरीबाम सब डिवीजन की कुल 13 यंथोखरे आजुका की जनरल सेक्रेटरी एन धर्मेंद्र मेतेना डिपार्टमेंट पिरकलिबा निंगथम मरुमरांग सिंह असि जिरीबाम की लौमी सिंगदा मतम चाना फंगनबनी हाइरी कोंथौजम केंद्र की जॉब कार्ड पाइबसिंगना एनआरडीजीएस मुथतनबा खोंजंग चथगनी हाइना कोंथौजम लोकल काउंसिल कम्युनिस्ट पार्टी ऑफ इंडिया ना थादोरपा चेरोल मन खंगलकली एमसो इम्फाल वेस्ट ना सिंधुना मियोइबगी हक खोंगाउनबदा युमफम ओइबा डिस्ट्रिक्ट लेवल पेंटिंग कंपटीशन मा जॉनस्टन स्कूल दा पांगथोखरे चांगदमनबसिदा क्लास 6 तगी 8 फाउबगी महिरोय जामरोमना सर याखी एमसो इम्फाल वेस्ट की प्रेसिडेंट शीतलजीत कोनसमना खुनायसी दा थोकलिबा थौदोक वाथोक सिंगसी नौरिबा अंगांग सिंगना हकथेंगनना यावदुना खंगबंगमद्रबसु अयेक पलाइदा खंगनदुना अफबा खुनाय अमा लाकननबगी वाखलोंदा पांगथोकपनि हारि मिचम प्रजासिंग ओपनेबगी सी गी वाखलों सिदा सुम पोचिंग से मतुंगदा अमह लाक्तनबा अमदि कोई ले सोसाइटी सिंगसिदा अखोई लेबा मिचम प्रजासिंगसिदा अखोई छात्र अखोइनसु अखोइना केम लाउ खुमंगमद्रगसु मोइदा कंतबंगमद्रगसु अखोइना खुद येगा ताकुंगमी सुंबा कोनसिंग से मतुंगदा कंतौ तखोतनबा ना अदुगी मतंग सिजबने कुनगनिपान सुबा सेक्टर हेडक्वार्टर असम राइफल्स के कुनगनिथोय सुबा असम राइफल्स न सिंधुना नुमिनिनी गे लेमना लाइंबगी कैंप अमा प्रैक्टिकल हाई स्कूल सेरोद पांथोखरे कैंप असिदा मियोय जामगा हुंफुरोम लाइंबगा लोइनाना हिदाक लांगथक सिंगसु लेमना पीखी कुनगनिपान सुबा सेक्टर गे डीआईजी जी जोशीना कैंप असि मनु हंजिनबा मफम सिंगी तंगाई फदबा हक्सेल गी खुदोंग चाबा सिंग अदु पिननबा पांदमदा पांथोकपने मथंगी थादा सा सन सिंगिसु लाइंबगी कैंप अमा पांथोकनी हारि वर्कर यूनियन मणिपुरना जेनिम्स के एडमिनिस्ट्रेटिव ब्लॉक की अकोइबद लमतु सेंख्रे यूनियन असिगी मेंबर यांखैरोमना लखलिबा खोंथांग अदुबु जेनिम्स के डिप्यूटी डायरेक्टर एडमिनिस्ट्रेशन के बोनोना थागतपा फोंदोखि डिमापुरदगी योट पुदुना लाकपा मणिपुर के ट्रक ड्राइवर अमा थासिगी तराहुमदगी अयुक पुंग मपलम ताबदा कोहिमा उखा लमखाइदा एनएसएन केनी चिंगनबसिंगना फाखरे हाइरे फाजिनख्रबा ड्राइवर अदुगी ममिंग आई इनाउ चही कुंथाकतरु खोंगामपाट अवांग लेकाइदगी हाइरे हौजिक मखाताबा पाउ पिजद्रिंगेगी मरकथना थबकी पाउ थबकी पाउ लोबिरसी
Railway Recruitment Board na staff nurse Jamapan Gayangkai Mathoy, Health and Malaria Inspector Grade 3, Pharmacist, ECG Technician, Radiographer, Lab Assistant, Lab Superintendent, Hemodialysis Technician, Cardiology Technician, Audiologist cum Speech Therapy masung atay ahangwa pham kharat lawgadawri masagi chahi taranipan nagina kuntra mga fawgi manungda layba oigadabani mahigi thak phamga chanaba oigadabani online registration tawbagi aroiba matam chahi sigi December ama phawbani examination center Guwahati da oibaga loinana February gi tang nipan na pangthokani hairi United India Insurance Company Limited ki administrative khara Officer khara lawgadawri masagi chahi kunma thoidagina kuntra fawbada leiba graduate pass tawba muisingna lagliba tang taranipan fawgi manungda darkhas tharakpa yagani hairi parikha center na Imphal da oigani mathakta pankriba thabaki pawsing asigi hena kupamarol babu parada leiba job center da gi khangba yagani thabaki paw masigi ti matang asida leizare Hauzik makataba pauda sangai prok da leba TH Pakjauna ngasi mongsangkai da leba all is home da pirol jana thakna ba polam sing khudol tamkre makata na mahaki lejaba pumna mak awana tarba singda mating pangani hari amaronda RIMS ki medical superintendent oiramba Y Mohenasu ningtham thagi damak ahal singda pirol sing khudol tamkre Mamang chahi ki class 10 parikha da position lawr kraba mahiroi ani yauna hauzik mahi tamliba mahiroi mari da KCP MC gi nongdren khombana sel gi mateng pikre Manipur press club ta pangthokpa achamba thoram amada nongdren khombana kanagumba laitalaira singna mateng longningba lairabadi look ki email natraga phone da pau phobiro haiki Childline na chahi kudingi November 13 dagi kun phawba pangthokliba Childline se dosti chayol campaign ki saruk amoina Childline Imphal ngasi quiz competition ama kabole kai dalaiba Childline office ta pangthokre jangdam nabasi da Puina shelter home thamibana ahanba Dulalal children home na anishuba Pera children home na ahum suba amasung Janura Laikol children home khurai namari suba takre Manipur Dramatic Union MDU na Ministry of Culture gi selthang makada putokpa play how bokonu miam da khudol tamkre MDU hol da pangthokiba thormasida JN Manipur Dance Academy gi director CH Upendra Amjo gi president Wangkhemcha Samjai MDU gi president CH Ibol Susalgyaki Travel singi oiba reservation ki act amasung rule semna na bagi English singani mapanda government ka yana khrabasu thabak oina pangthok pidre government na pining laga pigani pining draga tokani haibagi phibam da leire haina achungi wangangloi Joseph Mar na phongdokre New Chekon travel kaithel da laiba loop asig office da pangthok pa paugi mifam amada mahana makha taratuna matam amada additional director Hills Education haina leramba dusu mathau tawhandana thamlai district council singda sakti piba check khakta Hill Area Committee na Cabinet ta ayaba pipi naba pisin kiba tribal language policy atuba matamda midyang changbigadabani Hiram Singh asiga mari lena na Education Minister Moirangthem Okendra da memorandum ama pisin kre masida positive oiba pakhum laktrabadi achumna khongjang kaya changsilakpada miyamna warau biganu haiki All Manipur Road Transport and Motor Workers Union na Kumanlampang Sports Complex ki awang thangba Dingkur lambi gi nakal da laiba mini truck parking sangai festival gi yenglaga lamtu sengdokre mapalam da ki lakpa lam koiba singi mamangda lamda masigi mai khuhodana ba parking khudingmak mari leina ba driver handyman singna sengdokna ba union gi president Kulamani na appeal tawri Thasigi mapalda wangbal lamboi thongda mahiroi nupi macha ama tamthin hatok piramba thodok mari leina na semkiba jesina ngasi Manipur gi chief minister ga wari sanakre maraleba mioi matik chaba cherak phangani haina chief minister na thajaba pirakhibabu jesina taramna okre thajabasi thabakta onthok triba phawba jesina atai organization singa khusamna duna democratic oiba khongjang changsingani hari hauzik sanabagi pau Nasi sanabagi pauda our team FC Jalena home team young physic union lalambung makhumbu maithiba pituna taramapal suba winners cup ki champion oibagi khudong chabalai krai all Manipur football association na sinduna home and away da team taret na saruyatuna chathariba taramapal suba winners cup ki sanagadaba final match ani gi ahanma match ta young physic union lalambung makhongi home ground oina kuman lampa ki artificial turf ground da away team football club Jalen Sada Hills
na home ground team Young Physics Union bu goal amasino da maithiba piduna champion oibagi khudong chaba laikibani FC Jalen gi mai papagi goal adu jersey number 10 Heluna ahan bahab ki manga suba minute chankibani match asida team asigi Psycho How Boy Patrick amade Young Physics Union gi M Kaviraj S Chauba and Homendroda referee na yellow card book tauke away team FC Dalena home team Young Physics Union lalamu makhumbu maithiba piduna winners cup ke champion oibagi khudong chaba lairabasu champion kanana oigani haiba thasi gi tang taragani palda sanagadoriba anisuba final match ta soidena khanglagani Southern Evangelistic Fellowship Youth Union Nungba area na sinduna thasi gi tang taradagi chatharkiba Gospel Trophy ngarang nungba solution kre football gi final da Kambiron timna winner volleyball gi da Taudaijang timna winner oikre Wangoi Football Association gi English ingani tarataret phawgi thopuna na ba president da SH Pishak secretary da W Chandra yauna mioi taragani thoi khankre Langol Buna United Segmai Bumaiti Piduna Nepal Suba State Level Junior Open Football Tournament Kimapu Oikre Lamsang Football Club Kudaiban Lampakna Sinduna Club Asiki Grounda Tim Taragamangana Saruyaduna Zathariba Nepal Suba State Level Junior Open Football Tournament Solution Cray. Lusin Bagi Tormda BJP State Yubu Mortagi President O Malays Amade Kudaibangi Sagnaraba Ahal Oraba E Nilamanina Tormapusing Oiki Nasi Sanakiba Aroiba Matchta Langol Buna United Sekmaibu penalty da Maitiba Piduna Tournament Asigima Poikibani Apiba Matam Loram Daida Langol Buki Favor da referee na Pikiba decision Yaning da Batagi Sayet Naval Laktuna Hak Lepki Pasoy Police ke Kangbuama Laktuna Iranga Dulakshinduna Makataba match Chathake Normal time the team animang na goal amamam chanaduna draw chatpadagi kick from penalty mark na decide tawada Langol Buna United Sekmaibu goal mga marida maitiba pikibani winner waraba team da sale oina lupalising yangkai amade runners up tarba team da lupalising kunga mga thawam pusing na khusnaki Apunba Fitness Center na pangthokadoriba AFC Transformation Challenge da saru yagadaba singna Nagamapal da leba Fitness Center da aroiba round gi wet on cray AFC Transformation Challenge da saru yagadabi memnau bina center asina kanaba piriba sing matang da wafong kaya phongthorki Center asigi Managing Director na phongdokhibada mamang da pangthokiba Transformation Challenge ka handa pangthokadoriba asiga khenaba chauna uba phangle hana Asha Hall da pangthokani torambadu khudong chada bakharadagi DM College campus ta laiba multipurpose hall da oina pangthoklagani saru yagadaba singna matam chana laktuna pangthokadoriba Transformation Challenge asi mai pakna bkhona minasi haiki International Soft Tennis Federation की मीटिंग मखादा था से की तांग तराक मापल दगी कुंगमरी फाउबा इंडिया की अहमदाबाद ता पांगथोकदोरिबा सेकंड वर्ल्ड सॉफ्ट टेनिस चैंपियनशिप ता सरू यागदबा इंडियन टीम दा मणिपुर की सानरोय मंगा ऑफिशियल अनि खलगले खलब सानरोय सिंह अदुदी W मिलके मेरालिन पानमई के बिश्वरिया Puja HN Resma Amadi official da K Jayanta G Arun Kumar Sarmani Khalaba Singh Hayang Impal Thatok Lagani Thasi tang kunga matoi deki kunga humdoi fauba North Karnataka ge Gulbarga da pangthokadoi batara matoi suba National Master Aquatic Championship ta member ni pugani thoina saru yagadaba Manipur Master Aquatic Team ngasi HBS Construction Material Private Limited ke Managing Director H Bikramna Central Swimming Club Wangkhaining Them Pukri Mapal dagi lam thakre Mathang thagi tang tara dagi tara mari fauba Kerala ge Trivandam da pangthokani toramba humpugatare suba senior Nipumari suba junior amadi Nipu suba sub junior national track cycling championship matam kaktana yethokre hari Friendship through sports haiba thimda chamagatare suba infra battalion TA11 GR na sinduna Assam Rifles ki Palaipul da nomgi oiba interstate football tournament pangthokre aroiba match ki sanaki bada Manipur amade Assam football team anina sanaki SS Moirang na sinduna Moirang ngangkalam pakta chathariba KK Premier League ngasi sanaki ba match ta Thangjing 11 FC na IDEA FC bu goal mari amada Still Warrior na Big Brothers United pu goal mari anida amadi Moirang Sana Moirang Star bu goal amasino da maitiba pikre
All Manipur Gymnasium Welfare Association Sindhuna State Level Bodybuilding Championship Best Physique Manipur GP Women's College की indoor hall da pangthokre championship asida tongan bachahi ke category da gym kunge bodybuilder sanaroi humbudra na athoi hen tanakhi thorom siga mari leinana association asigi general secretary oinam ranjit na phungtokibada tungi hawgalakli banha oriba singbo hakjang phana leiduna gym gi kana balongna ba paujel pinaba championship asi pangthokpani haiki German की टेक्नोलॉजी मखादा मिशन फॉर इंटीग्रेटेड डेवलपमेंट ऑफ हॉर्टिकल्चर की इंटरनेशनल थाकी स्टॉल अमा संगाई फेस्टिवल दा सेम साबा होख्रे जजिंग इनात कनबलुपना सिंधुना लुप असिगी संगलेंदा मिफम अमा पांगथोक्तुना लुप असिगी मांगखिगदौर बन्नात की सकतम कलहौननबा वारेप क्या लौख्रे हादी हौजिक लोइसलकपदा ngasi nomagi oiba ingasa gi pau ICR lampel pate gi phangba pau gi matung ina ngasi gi khwaide gi sabgi chang degree celsius 19.3 khwaide gi ingba degree celsius 13.3 nuksita wising manil gi chang ayukta chada humbudra mapal nungthildana chada yankhai ga taru nungju gi chang nel hojimaroi ba pau amhana street lamp listing kontra rom laiduna Imphal city yauna atai town sing da mai thana ba sarkar na honari haina chief minister Okram Ibobina phangdokrai Opposition looking balaitабадagi Information Commission की Commissioner की फर्म हापंगम दबनी हाई ना Chief Minister Okram Ibobina National Press Day की थोरम दा हाई क्रे अमदे जिंगी लमदले बमियोर सिंगना traditional अमदे customary law दे है ना थाजा दुने established law सिंग थवैद्रबदे चौखट पवाट कनी हाई ना Deputy Chief Minister गाय कांगम दा फंग तोक्रे ISTV ने पिजब पाव मतांग सलोइजरे मिंग ताबी बसिंबो मुखाना रुंजरे